Kuki Narco Terroristsingna Ngasisu Jiribam gi Bhutankhand Khulda Meeteigi yum ani Tumna Mei Thadokhre appeal tawrakle pawasi ngasi nungthil phongkhiba pawnil khol pawse dagi lokhotjavane Jiribam district ki Borobekra sub division gi manungsana leiba Bhutankhand Khulda Kuki lamhen tuhenba singna Ngasisu Meeteigi yum ani Tumna Mei Thadoklam le haire thawdok thokpham dagi pawse asina phangba pawgi matungin Kuki militant sing aduna Tumna Mei Thadokhraba Meeteigi yum ani adu Bhutankhand dagi senjam sanatomba Chahi hompuga mathoi apokba leikhidraba senjam kalachan amadi wahengbam moina babu Chahi hompu apokpa wahengbam kula anigi yumne thawdok adu ngasi nongalamdai pung ani khare helakpa duaida thokhibani haire thawdok adu da thadok pikhraba yumbu haujingna Jiribam da hangba relief camp amada changjafam lawduna leiriba senjam sanatomba na hai mahaki yummai tharamle haibase ngasi nongalakpada pau tanarakpane Numit kharanigi mamangda irang fatre haiduna Assam Rifles ki personnel singna Bekra romgi miyoi kaya puraga lakpa duda Bhutankhand dagi puthorokiba nei Khudakta yum thadoglaga thawai hingnabagi damak lakpa na yumgi potlam sasan firol amade phauseng pumnamak hundoklam le haujik aikhoigi ni haibada seli chariba polam asinatana karigumba mata leitre Lainga ki maikei dagi haujik fawbagi waina karigumba makhalgi mateng amata phangba leitre Matau karamna Bhutankhand changduna khunda leita gadagi haibasi khanbada awaba ma oire Bhutankhand leiriba Meeteigi yumasi masing yamde maramaduna laingang na thubada mijeng changduna masak thokpa khongthang khara lokhalhaningi haina sanatombana makhata na phongdorokle appeal tawrakle Jiribam district khunda leita minariba kanglup khudingmakna wari sanaduna mahausa gi tangdu leita ba phibamda hanjilangnaba amatoina honamina si haina Jiribam assembly constituency gi MLA Usabudin na Miyamda appeal tawrakle Jiribam gi Sonapur da leiba MLA Usabudin gi yumda ngarang pangthokpa pawgi mifam amada wafam asi phongdokhiba nei mahakna makha taraduna hai mamang sahi gi May 3 dagi thogliba irang asida Jiribam district ki oina tongan ba kanglup ki lusing basing yauna semkhiba peace committee na tangdu leita na leina bohona duna lakhe laibak thivadi haukhiba tang taruk tagi district asida wairagli batangdu leita dabagi phibam asi yamna laibak thivani hai khe Naga Miyamgi Mahut Sinduna Thabak Toudanaba Khudaktagi Chahi tare Tanthokle pawasi ngasi nungthil phongkhiba pawnil khol pawse dagi lokhotjavane handak pangthokiba Lok Sabha mikhalda Outer Manipur Parliamentary Constituency dagi mai pakhiba Congress ki mirep Alfred K. Athar yauna mikhal aduda independent mirep sing oikhiba Kho zone amasung election abonmai Naga Miyamgi Mahut Sinduna Thabak Toudanaba United Naga Council UNC na Khudaktagi Chahi taret ki athingba thamjankhre Hiram asigi matang da UNC gi maikei dagi thokpa cherola mana hai mamang tha me gi tang kunga mapanda Chandel district ki manungchana leiba pansai gi town hall da pangthoki ba UNC gi emergency assembly na lokhiba ahan ba warep ki matungin na khongthang asi lokhalakpani hai re mifam aduna handak pangthoki ba Lok Sabha mikhal da independent mire boikhiba paumai furup ke khozon lengmai furup ki election abonmai amade Tangkhul furup ki Alfred K. Athar na handaki mikhal asida UNC bui kai khumna khide makhoi sing asina Naga Miyamgi position amade amatto oibagi thaunagi mayokta tauge yauna thangjin khiba khongthang aduna maram oiraga Naga gi public platform amatada saruk yabada thingba thamle loinana Naga society gi oiba thaudang lobada amade luchingba oibadagi so Chahi taret ki athingba si Khudaktagi leigane maram aduna UNC gi constituent amasung subordinate unit sing amade Naga Miyamna UNC gi warebasi mari leinaba jurisdiction singda thabak ton thokpi waiba wafam su cherola duna thamlaklei